ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝ ꯑꯩꯍꯥꯛꯅꯁꯨ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯂꯥꯡꯇꯛꯅꯅ ꯉꯥꯏꯗꯨꯅ ꯂꯩ ꯍꯟꯗꯛꯁꯨ ꯆꯤꯊꯤ ꯃꯌꯥꯝ ꯑꯃ ꯐꯣꯟ ꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯥꯝꯖꯕ ꯐꯣꯡꯗꯣꯔꯛꯄ ꯀꯌꯥ ꯑꯃ ꯃꯤꯌꯥꯝꯗꯒꯤ ꯂꯧꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯔꯤꯅꯣ ꯈꯔꯗꯤ ꯍꯥꯏꯅꯤꯡꯂꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯄꯥꯡꯊꯣꯛꯅꯤꯡꯂꯤ ꯏꯅꯣꯠ ꯑꯃꯅꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯩ ꯈꯔ ꯂꯧꯈꯠꯆꯒꯦ ꯂꯣꯏꯅꯃꯛ ꯂꯧꯈꯠꯆꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯉꯝꯈꯩ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯂꯧꯈꯠꯄ ꯉꯝꯖꯗ꯭ꯔꯦ ꯑꯩꯗꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯥꯡꯌꯦꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯤꯜꯂꯛꯄ ꯌꯥꯎꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯂꯪꯂꯥꯗ ꯂꯦꯡꯂꯒ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯄ꯭ꯔꯦꯝꯆꯟꯗꯖꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯔꯝꯗ ꯄꯟꯖꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕꯤꯕꯁꯤꯡꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯅꯕ ꯌꯧꯍꯟꯕꯤꯔꯛꯅꯕ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯔꯨꯔꯒ ꯃꯗꯨꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯈꯪꯍꯟꯕꯤꯔꯛꯈꯤ ꯃꯤꯌꯥꯝꯅ ꯕꯤꯒ꯭ꯌꯥꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕ ꯄꯨꯊꯣꯛꯄ ꯄꯨꯋꯥꯔꯤ ꯆꯠꯅꯂꯣꯟꯆꯠ ꯂꯂꯣꯟ ꯏꯇꯤꯛ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥꯒꯤ ꯃꯔꯝꯗꯁꯨ ꯅꯩꯅꯕꯤꯔꯛꯏ ꯃꯤ ꯈꯔꯅꯁꯨ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯅꯕꯁꯨ ꯈꯪꯍꯟꯕꯤꯔꯛꯈꯤ ꯍꯣꯏ ꯑꯩ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯃꯁꯤ ꯃꯌꯥꯝꯅ ꯌꯥꯕꯤꯒꯅꯤ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯃꯇꯝ ꯌꯥꯝꯅ ꯄꯤꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯏꯔꯒ ꯊꯥꯕꯤꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯒꯤ ꯃꯔꯝꯗꯁꯨ ꯈꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯊꯥ ꯑꯃꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯑꯁꯤꯗꯒꯤ ꯑꯩꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯦꯞꯇ ꯄꯔꯃꯤꯅꯦꯟꯠ ꯕꯨꯛꯁ ꯀꯣꯔꯅꯔ ꯑꯃ ꯁꯦꯝꯕ ꯌꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯍꯦꯛ ꯄꯥꯕꯒ ꯃꯗꯨꯒꯤ ꯃꯔꯝꯗ ꯃꯐꯝꯗꯨꯗ ꯏꯕ ꯅꯩꯅꯕ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯕꯨꯛꯁ ꯀꯣꯔꯅꯔ ꯑꯁꯤꯒꯤ ꯆꯥꯟꯅꯕ ꯐꯖꯕ ꯃꯃꯤꯡ ꯑꯃ ꯊꯣꯟꯕꯤꯕꯁꯨ ꯌꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯥꯝꯖꯕꯁꯤꯡꯒꯤ ꯑꯆꯪꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯕꯨꯛꯁ ꯀꯣꯔꯅꯔ ꯑꯁꯤꯅ ꯑꯣꯏꯍꯟꯕ ꯌꯥꯏ ꯃꯌꯥꯝꯅ ꯄꯥꯕꯤꯌꯨ ꯏꯕꯤꯌꯨ ꯂꯣꯏꯅꯅ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯃꯔꯨꯞ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯄꯥꯎ ꯐꯥꯎꯗꯣꯛꯃꯤꯟꯅꯁꯤ ꯃꯔꯨꯞꯁꯤꯡ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯄꯟꯖꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯍꯥꯛꯅ ꯈꯪꯖꯔꯦ ꯑꯩꯍꯥꯛꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯄꯥꯟꯕ ꯍꯤꯔꯝ ꯑꯃ ꯑꯣꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯤꯔꯝꯅꯤ ꯏꯁꯤꯡꯒꯤ ꯋꯥꯐꯝꯗ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯔꯤꯕꯅꯤ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ ꯃꯤꯌꯥꯝꯅ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯊꯧꯑꯣꯡꯁꯤꯡꯕꯨ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯤ ꯃꯤꯗꯤꯌꯥꯅꯁꯨ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤꯗ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯕ ꯀꯦꯝꯄꯦꯟ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯂꯩꯉꯥꯛ NGOꯁꯤꯡ ꯄꯨꯝꯅꯃꯛꯅ ꯑꯀꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯧꯅꯥ ꯇꯧꯕ ꯉꯝꯕ ꯑꯁꯤ ꯎꯕꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯄꯦꯟꯖꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯓꯥꯔꯈꯟꯗ ꯔꯥꯟꯆꯤꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯑꯣꯔꯥꯃꯥꯟꯖꯤ ꯕ꯭ꯂꯣꯛꯀꯤ ꯑꯔꯥꯀꯦꯔꯝ ꯈꯨꯡꯒꯪꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯏꯁꯤꯡ ꯌꯣꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯏꯆꯦꯜ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯏꯀꯩ ꯆꯨꯝꯅ ꯆꯦꯟꯊꯍꯜꯂꯦ ꯃꯗꯨꯁꯨ ꯇꯁꯦꯡꯕ ꯊꯥꯏꯅꯒꯤ ꯃꯑꯣꯡꯗ ꯃꯁꯤꯗ ꯂꯩꯕꯥꯛ ꯆꯦꯟꯊꯕ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯀꯣꯛꯍꯟꯕꯗ ꯅꯠꯇꯅ ꯂꯧꯕꯨꯛꯁꯤꯡꯗꯁꯨ ꯏꯁꯤꯡ ꯐꯖꯅ ꯐꯪꯍꯜꯂꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯜ ꯄꯨꯝꯕꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯄꯤꯕꯒꯨꯝꯕꯅꯤ ꯃꯌꯥꯝꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯒꯅꯤ ꯃꯗꯨꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯃꯦꯘꯥꯂꯌꯥ ꯁ꯭ꯇꯦꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯋꯥꯇꯔ ꯄꯣꯂꯤꯁꯤ ꯂꯩꯕ ꯔꯥꯖ꯭ꯌ ꯑꯣꯏꯔꯦ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯔꯀꯥꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯔꯤꯌꯥꯅꯥꯗ ꯏꯁꯤꯡ ꯌꯥꯝꯅ ꯆꯪꯗꯕ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯍꯟꯗꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯂꯧꯃꯤꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯣꯏꯅ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯂꯧꯎ ꯄꯊꯥꯞꯇꯒꯤ ꯍꯟꯗꯣꯔꯛꯂꯒ
ising yamna changdaba mahi marong thahanbada mai pakpagidamak Haryana Sarkarbu aina hanna thagatchari. Haujikti kumai phiyong singi matam oirakle. Kumai phiyong gi matamda mela yamna tawi. Mela singi matengna aikoina ising yokshinbagi thaurang ase hengat hanba yai. Mela singda samaj gi kanglup khuding amadi thak khuding gi mi lai. Mela sing asida ising yokshin nanabagi paujel ase mai pak na piba yai. Uttuna yenghanba yai. Street corner play tauba yai. Asumna taurabadi harau tayambaga loinana ising yokshin nanabagi paujel ase mipum khuding da yahongani. Maruf sing punshida wapam kharana ikoi bu nungai halli. Aduga thoidokna angang singi mai pakpa makoi gi thabak thauram sing asina aikoida thauna happy. Maram asina ngasi aihakna angang kharagi maramda panjage. Makoi adudi Nidhi Bai Potu, Monish Joshi, Devanshi Raut, Tanus Jain, Harsh Devdharkar, Anant Tiwari, Priti Nag, Atharba Desmukh, Aronyatis Ganguly amadi Ritik Alamandani. Ai makoi maramda haijage madu tabada mayamsu sauthokchaba amadi nungaibana loigani. Cancer haiba wahi asida malem pumbak kinai haibase pumnamakna khangnaraba wafamni. Ashibana thongjilda leplare haina khanaribani. Adubu angang tara asina punshigi lanphamda supnatangi cancer haiba akibagi masak oiraba laina asibu maithiba pibata natana makoina tawthorakpa thabakna malemda Bharat ki mingchat purakhi. Sanabada aikoina khangbada Sanaroe aduna tournament adu thoiraba amadi medal phanglaba matungda champion oi. Adubu masi atangba thodokni. Makoina sanaba yaudringaigi mamangda hanana champion oire. Adusu punshigi lanphamda champion. Thasida Moscowda World Children's Winners Games pangthokki. Masi angakpa sports tournament amani. Masida naha oriba cancer dagi hinghoraba miyoi singna saruk yai. Tournament asida shooting, chess, swimming, running, football amadi table tennis na chingba masana sing yauri. Aikoigi laibaki champion tara asina tournament asida medal phanglakhi. Makoigi maraktagi sanaroi kharadi masana amadagi henbada medal phanglakhi. Aigi nungsi jaraba iraipak sing mayamna atiyagi wangmada sundrangda Bharat ki mai pakpagi warida soidana sauthok charamgani. Chandrayaan 2 Rajasthan ki Jodhpur dagi Sanjeev Haripura, Kolkata dagi Mahendra Kumar Daga, Telangana dagi P. Arvind Rao na chingba laibaki tongan ba mafam kaya dagi miyoi kayana Narendra Modi F amadi mai gopta man ki batta Chandrayaan 2 gi maramda soidana ngangbinaba irai. Taseng namak sundrang gi maikaida lisingani taramapalasi Bharat ki oinadi yamna phaba chahi oire. Aikoigi scientist singna Mars ta a set launch tauki. Madugi matungda Chandrayaan 2. Mikhal gi charang naba maraktuda a set kumba achauba maruoiba thaudok asigi maramda kaya nainakhidre. Adubu aikoina a set missile gi matengna supnatangi minute ahungi manungda kilometer chahum lapa satellite amabu kapthaba ngambagi pangalado leire. Bharat asiguma mingchat asi phanglaba malem gi mari suba laibakni. Handak July gi kunithoida Sriharikota dagi sundrangda Chandrayaan 2 yangna khongshan khibadu laibak miyamna yamna chauthokchana yengnakhi. Chandrayaan 2 paikhat khibagi photo singna laibak miyamgi thamoibu chauthokchaba amadi harau nungaibana thankhi. Chandrayaan 2 masigi khongjang asi maikai kayada thoidok hendoi. Masina aikoina thagi maramda khangliba ase amukka hena mayek senghangani. Aikoina thagi maramda hena khangba ngamlagani. Adubu karigumba ingonda Chandrayaan 2 dagi kari khanglabage haina hanglaklabadi aina haigani. Wafam anika khanghaure madudi thajaba amadi akiba leitaba. Aikoina isagi talent amadi capacity da thajaba thamgadabani.
mayamna masi tabada yamna haraugani madudi Chandrayaan 2 asi tasengna hairabada Bharat ki asengba pothokni pukning hakchang animak Bharat ni mapung pharaba iraipak ki khongjang asina masi tasengna takli madudi anauba lamda anauba khara tauge anauba puthoke haina khallabadi aikogi baigyanik singasi mayamdagi thoidok hendoi malemgi thakta leiribani anisuba maruiba paramana karigumba ayet apan amattada pakhat loidabani ninghan naroidabani aikogi baigyanik singna akaknaba matamda ahing nungthil khaktana thabak suduna technical oiba thabak kayabu sem saduna Chandrayaan 2 thagat khiba se angak pathodok amani baigyanik singi akanba laining adu malem pumbana ure masida aikogi chauthok chaningai ni loinana ayet apan kaya yaurabasu mafam maduda thunglubagi matam hongdoktaba asini masidani miyamna ngaknaribasi aikogi punsida khudakta lakpa khudong thiba ayet pa kaya lai adubu maduga mayoknabagi thauna adu aikoida yaujari Chandrayaan 2 gi khongjang asina leibak asigi naha singda science amadi innovation gi wakhalon soidana pokhangani tasengnamak bigyan haibasi chaukhutpagi lambel ni hojik aikoi langtak nana September tha phawba ngaiminarasi matamduda thagi leimaida tarugadoriba lander Vikram amadi rover Pragyan na thada tabado yengminarasi ngasigi man ki baat ki khuthangda leibak asigi naha mahiroi singda yamna nungairaba changdamnaba amagi maramda paudamjaningi masiga loinana leibak asigi naharol singda quiz changdamnaba ama yawngnanabagi haijari changdamnaba asigi maruoiba hiram singdi sundrangga mari leinaba wafam Bharat ki sundrangi khongchat amadi science amasung technology ni khudam oina hairabada rocket launch taunabagi kari changbage satellite adu matau karamna orbit ta thambage aduga satellite tagi ekoina kari khangba ngambage ASAT haibasi karino asina singba wafam yamna laikhre MyGov website ta August amada changdamnaba sigi akupa marol thagatlagani aihakna naharol amadi mahiroi marup singda haijaningbadi quiz competition asida saruk yabiyu changdamnaba sibu yamna nungaiba kaungamdaba ama ohenbiyu aihakna school singda thawai yabu mahiroi amasung oja singda haijaningbadi sai school na makok oinaba kan honasi mahiroi khudingmakpu quiz asida yahonnanaba pukning thogatsi aduga yamna nungaiba wafam amana Rajya khudingmakki makok oiba mahiroi adu Bharat Sarkar na sel puthoklaga Sri Harikota da puraga September thada Chandrayaan na thagi leimaida taba adu uhangani mai pakpa mahiroi sing adugi punsida yamna nungaiba kaungamlaroidaba thodok oigadoribani adubu masigidamak quiz changdamnaba si yawba tabani kwaidagi hena score tawba tai makok oiba tai marup sing aigi wafam asi nakoi soidana nungairamgani khalli maram aduna quiz asida saruk yaba kauroisi nakoigi marup singsu yawhonnanaba honasi aigi nungsiraba ireipaksa sing mayamna wafam amakak thengnabiramgani aikoigi man ki baat asida lu henbagi khongchatpu matamgi oina khumang chausilhalli mataw sum tauna lu hena leinabagi paikhat pathaurang singna man ki baat pu matam leiba khibikta inot hapli Chahi mangagi mamangdagi haurakhiba khongchat asi mipum tingna saruk yabadagi lu hena leinabagi anau thaudang paikhalakle aikoina lu henba sida tamjaningai oiba thak yaure haiba yadri adumoinamak ODF tagi hauraga miyam tinba mafam singda lu henbagi khongchat ase mai pakle masi pumnamak asi leipak asigi miyoi karor sama kunthra asigi pangalnani adubu aikoi hojik lepkhiroi iho asi lu henbadagi phajahan baromda sangsilakli numit kharagi mamangda aihakna media da Shriman Jogesh Saini amasung mahaki kangbugi matangda uki Jogesh Saini engineer ni America da thabak tawrami thabak thadoklaga ima Bharat ki seva tawba lakle mahakna matam kharagi mamangda Delhi bu lu nalhan badanatana masak phajahan bagi thaudang laukhre
ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯒ ꯂꯣꯏꯅꯅ ꯂꯣꯗꯤ ꯒꯥꯔꯗꯦꯟꯒꯤ ꯗꯁꯕꯤꯟꯗꯒꯤ ꯊꯕꯛ ꯍꯧꯔꯦ꯫ ꯁ꯭ꯇ꯭ꯔꯤꯠ ꯑꯥꯔꯠꯀꯤ ꯃꯇꯦꯡꯅ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯐꯖꯔꯕ ꯂꯥꯏꯁꯤꯡꯅ ꯂꯩꯇꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯦ꯫ ꯑꯣꯚꯔꯕ꯭ꯔꯤꯖ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒꯤ ꯐꯛꯂꯥꯡꯁꯤꯡꯗꯒꯤ ꯍꯧꯗꯨꯅ ꯈꯥꯡꯄꯣꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕꯁꯤꯡ ꯑꯗꯣ ꯁꯤꯖꯤꯟꯅꯔꯒ ꯃꯥꯒꯤ ꯊꯕꯛ ꯍꯦꯛ ꯍꯧꯕꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯕꯒ ꯂꯣꯏꯅꯅ ꯃꯑꯣꯡ ꯑꯃꯒꯤ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯈꯤ꯫ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯝꯕ ꯌꯥꯏ, ꯀꯨꯝꯚ ꯃꯦꯂꯥꯒꯤ ꯃꯇꯝꯗ ꯄ꯭ꯔꯌꯥꯒꯔꯥꯖ ꯑꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯤꯠ ꯄꯦꯟꯇꯤꯡꯁꯤꯡꯅ ꯂꯩꯇꯦꯡꯈꯤ꯫ ꯑꯗꯨꯒꯗꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯁꯨ ꯖꯣꯒꯦꯁ ꯁꯥꯏꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯃꯆꯨ ꯑꯃꯁꯨꯡ ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜ ꯂꯩꯖꯗ꯭ꯔꯒꯁꯨ ꯃꯁꯤꯅ ꯌꯦꯛꯄ ꯂꯥꯏꯁꯤꯡꯗꯒꯤ ꯑꯣꯏꯔꯛꯄ ꯆꯨꯝꯊꯥꯡꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯄꯤꯕ ꯈꯣꯟꯖꯦꯜꯗꯤ ꯋꯥꯍꯩ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯍꯦꯜꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯨ ꯍꯦꯟꯕꯒꯤ ꯈꯣꯡꯆꯠꯀꯤ ꯐꯖꯕ ꯑꯗꯨꯁꯨ ꯎꯕ ꯐꯪꯏ꯫ ꯐꯠꯇ ꯍꯧꯗꯤꯗꯒꯤ ꯂꯟ ꯍꯥꯏꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯆꯥꯎꯈꯠꯍꯟꯕ ꯉꯝꯒꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯑꯩꯍꯥꯛꯅ ꯃꯥꯏꯒꯣꯞꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃ ꯄꯥꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯖꯝꯃꯨ ꯀश्मीꯔꯒꯤ ꯁꯣꯄꯤꯌꯥꯗ ꯂꯩꯕ ꯃꯍꯃꯗ ꯑꯁꯂꯝꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯕꯤꯔꯛꯏ, ꯃꯟ ꯀꯤ ꯕꯥꯠ ꯊꯧꯔꯝ ꯇꯥꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖ꯭ꯌ ꯖꯝꯃꯨ ꯀश्मीरꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯕꯦꯛ ꯇꯨ ꯚꯤꯂꯦꯖꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯝꯖꯕꯗ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ꯫ ꯊꯧꯔꯝ ꯑꯁꯤ ꯖꯨꯟ ꯊꯥꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯩꯍꯥꯛꯅ ꯈꯟꯖꯕꯗ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯊꯥ 3 ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨ ꯑꯣꯟꯂꯥꯏꯟ ꯃꯣꯅꯤꯇꯔꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯋꯥꯈꯟꯗ ꯊꯧꯔꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯔꯀꯥꯔꯒ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯁꯥꯕꯒꯤ ꯊꯧꯔꯝꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯣꯍꯝꯃꯗ ꯑꯁꯂꯝ ꯚꯥꯏꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯥꯔꯨꯔꯕ ꯇꯨꯡꯗ ꯕꯦꯛ ꯇꯨ ꯚꯤꯂꯦꯖ ꯊꯧꯔꯝꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯂꯥꯛꯈꯤ꯫ ꯈꯪꯂꯕ ꯇꯨꯡꯗ ꯂꯩꯕꯥꯛ ꯄꯨꯝꯕꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀश्मीꯔꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯖꯦꯜꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯎꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯊꯧꯔꯝ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯈꯨꯡꯒꯪꯗ ꯆꯠꯂꯤ꯫ ꯈꯨꯡꯒꯪꯁꯤꯡꯗ ꯑꯃꯨꯛꯇꯁꯨ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯜꯗ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯪꯗꯣꯛꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤ꯫ ꯊꯧꯔꯝ ꯑꯁꯤ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯥꯖ꯭ꯌ ꯑꯗꯨꯒ ꯆꯥꯎꯔꯥꯛꯅ ꯄꯟꯆꯥꯌꯠ 4,500ꯗ ꯁꯔꯀꯥꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯁꯔꯀꯥꯔꯒꯤ ꯊꯧꯔꯝꯁꯤꯡ ꯑꯃꯁꯨꯡ ꯊꯧꯔꯝꯁꯤꯡꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯅ ꯇꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯁꯔꯀꯥꯔꯅ ꯄꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯐꯪꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯪꯗꯕꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯄꯟꯆꯥꯌꯠꯁꯤꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯈꯟꯅꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯍꯟꯕ, ꯁꯦꯛꯁ ꯔꯦꯁꯤꯌꯣ, ꯍꯛꯁꯦꯜ, ꯂꯨ ꯍꯦꯟꯕ, ꯏꯁꯤꯡ ꯌꯣꯛꯁꯤꯟꯕ, ꯃꯩ, ꯏꯁꯤꯡ, ꯅꯨꯄꯤ ꯃꯆꯥ ꯃꯍꯩ ꯇꯝꯍꯟꯕ, ꯑꯍꯜꯁꯤꯡꯒꯤ ꯋꯥꯀꯠꯅꯆꯤꯡꯕ ꯍꯤꯔꯝ ꯀꯌꯥ ꯈꯟꯅꯈꯤ꯫ ꯃꯔꯨꯞꯁꯤꯡ, ꯊꯧꯔꯝ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯈꯨꯡꯒꯪꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯄꯗꯨ ꯅꯠꯇꯦ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯒ ꯄꯟꯆꯥꯌꯠꯇ ꯂꯩꯈꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯀꯨꯟꯖꯥ ꯈꯨꯗꯤꯡꯃꯛꯀ ꯎꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤ꯫ ꯊꯧꯔꯝ ꯑꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯈꯤ꯫ ꯈꯦꯂꯣ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ, ꯃꯅꯔꯦꯒꯥꯒꯤ ꯖꯣꯕ ꯀꯥꯔꯗꯁꯤꯡ ꯑꯃꯁꯨꯡ SC/ST ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯤꯇꯔꯦꯁꯤ ꯀꯦꯝꯞ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ, ꯍꯣꯔꯇꯤꯀꯜꯆꯔꯅꯆꯤꯡꯕ ꯕꯤꯚꯥꯒꯁꯤꯡꯒꯤ ꯁ꯭ꯇꯣꯜ ꯍꯥꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯁꯔꯀꯥꯔꯒꯤ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯁꯤ ꯆꯥꯎꯈꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯀश्मीꯔꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯈꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯄꯨꯝ ꯇꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯕ ꯋꯥꯐꯝꯗꯤ ꯕꯦꯛ ꯇꯨ ꯚꯤꯂꯦꯖ ꯊꯧꯔꯝ ꯑꯁꯤ ꯂꯥꯞꯂꯕ ꯈꯨꯡꯒꯪꯁꯤꯡꯗꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔꯒꯤ ꯊꯧꯃꯤꯁꯤꯡ ꯑꯗꯨ ꯆꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯝꯕꯤꯁꯤꯡꯗ ꯈꯣꯡꯅ ꯅꯨꯃꯤꯠ ꯑꯃ ꯆꯠꯄ ꯐꯥꯎꯕ ꯌꯥꯎꯈꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯐꯌꯥꯔꯤꯡ ꯇꯧꯗꯨꯅ ꯂꯩꯕ ꯕꯣꯔꯗꯔꯗ ꯂꯩꯕ ꯄꯟꯆꯥꯌꯠꯁꯤꯡꯗꯁꯨ ꯊꯧꯃꯤꯁꯤꯡ ꯑꯗꯨ ꯌꯧꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯣꯄꯤꯌꯥ, ꯄꯨꯜꯋꯥꯃꯥ, ꯀꯨꯜꯒꯥꯝ ꯑꯃꯁꯨꯡ ꯑꯅꯟꯇꯅꯥꯒ ꯖꯤꯂꯥꯁꯤꯡꯗ
ꯊꯧꯃꯤꯁꯤꯡ ꯑꯗꯨꯅ ꯑꯀꯤꯕ ꯂꯩꯇꯅ ꯆꯪꯈꯤ꯫ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗꯒꯤ ꯍꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ꯫ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯒ꯭ꯔꯥꯝ ꯁꯚꯥ ꯄꯥꯡꯊꯣꯛꯄ, ꯃꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯊꯧꯔꯥꯡ ꯁꯦꯝꯖꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤ꯫ ꯑꯅꯧꯕ ꯋꯥꯁꯛ, ꯑꯅꯧꯕ ꯊꯧꯅꯥ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯔꯕ ꯃꯍꯩ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯗ ꯀश्मीꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯒꯨꯗ ꯒꯕꯔꯅꯥꯟꯁ ꯄꯥꯝꯃꯤ꯫ ꯃꯁꯤꯅ ꯑꯃꯨꯛ ꯇꯥꯛꯂꯤꯕꯗꯤ ꯆꯥꯎꯈꯠ ꯂꯝꯕꯤꯕꯨ ꯕꯣꯝ ꯅꯣꯡꯃꯩꯅ ꯈꯛ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯆꯥꯎꯈꯠꯄ ꯊꯤꯡꯅꯕ ꯍꯣꯠꯅꯕ, ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯁꯤꯡ ꯑꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯒ꯭ꯌꯥꯟꯄꯤꯊ ꯃꯅꯥ ꯐꯪꯂꯕ ꯁ꯭ꯔꯤꯃꯥꯟ ꯗꯠꯇꯇ꯭ꯔꯦꯌꯥ ꯔꯥꯃꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯗ ꯅꯣꯡꯖꯨꯊꯥꯕꯨ ꯃꯇꯧ ꯑꯁꯨꯝꯅ ꯁꯩꯊꯥꯔꯤ: ꯅꯣꯡꯒꯤ ꯏꯔꯤꯛ ꯑꯃꯁꯨꯡ ꯏꯁꯤꯡꯒꯤ ꯏꯆꯦꯜꯒ ꯑꯉꯛꯄ ꯃꯔꯤ ꯑꯃ ꯂꯩꯅꯩ, ꯑꯗꯨꯒ ꯃꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯑꯁꯦ ꯍꯔꯥꯎ ꯇꯔꯥꯝꯖꯔꯦ꯫ ꯚꯥꯔꯠ ꯄꯨꯝꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯠꯅꯕꯤ ꯂꯩꯕ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯂꯣꯟ ꯉꯥꯡꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯣꯡꯖꯨꯊꯥ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯩ꯫ ꯅꯣꯡꯖꯨꯊꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯀꯣꯏꯕꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯂꯦꯝ ꯑꯁꯤ ꯑꯁꯪꯕ ꯏꯅꯐꯤ ꯑꯃ ꯏꯟꯕꯒꯨꯝ ꯎꯏ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯁꯟꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯁꯦꯡꯂꯕ ꯊꯥ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕꯁꯤꯡꯅ ꯀꯥꯋꯔꯠ ꯑꯃꯁꯨꯡ ꯑꯃꯔꯅꯥꯊ ꯈꯣꯡꯆꯠꯀꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯆꯥꯡ ꯅꯥꯏꯅ ꯆꯔꯥ ꯍꯦꯜꯂꯤ, ꯂꯣꯏꯅꯅ ꯖꯟꯃꯥꯁꯇꯃꯤ ꯑꯃꯁꯨꯡ ꯅꯥꯒ ꯄꯟꯆꯃꯤꯒꯨꯝꯕ ꯀꯨꯝꯍꯩꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯩ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯤꯜ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯀꯨꯝꯍꯩ ꯔꯛꯁꯥ ꯕꯟꯙꯟ ꯂꯥꯛꯏ꯫ ꯅꯣꯡꯖꯨꯊꯥꯒꯤ ꯋꯥꯐꯝ ꯂꯥꯛꯄ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯍꯧꯈꯤꯕ ꯆꯍꯤ 4 ꯑꯁꯤꯗ ꯂꯥꯛꯄ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯑꯃꯔꯅꯥꯊꯇ ꯂꯥꯛꯄ ꯑꯁꯤ ꯍꯟꯗꯛꯅ ꯌꯥꯝꯅ ꯍꯦꯟꯅ ꯍꯦꯜꯂꯤ꯫ ꯖꯨꯂꯥꯏ 1ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯂꯥꯈ 3ꯗꯒꯤ ꯍꯦꯟꯕꯅ ꯁꯦꯡꯂꯕ ꯑꯃꯔꯅꯥꯊꯀꯤ ꯁꯨꯔꯨꯡ ꯑꯁꯦ ꯌꯦꯡꯂꯨꯔꯦ꯫ 2015ꯗ ꯅꯨꯃꯤꯠ 60ꯅꯤꯗ ꯂꯥꯛꯄ ꯂꯝꯀꯣꯏꯕꯁꯤꯡꯗꯒꯤ ꯍꯟꯗꯛꯀꯤ ꯅꯨꯃꯤꯠ 19ꯅꯤꯗ ꯂꯥꯛꯄ ꯃꯁꯤꯡꯅ ꯍꯦꯜꯂꯦ꯫ ꯑꯃꯔꯅꯥꯊ ꯈꯣꯡꯆꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯒꯤꯗꯃꯛ ꯃꯔꯨꯑꯣꯏꯅ ꯖꯝꯃꯨ ꯀश्मीꯔꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯝꯀꯣꯏꯕ ꯂꯥꯛꯄ ꯃꯤꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡꯕꯨ ꯊꯥꯒꯠꯆꯅꯤꯡꯏ꯫ ꯈꯣꯡꯆꯠ ꯑꯗꯨ ꯂꯣꯏꯔꯒ ꯍꯜꯂꯛꯂꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟꯕꯨ ꯀꯥꯎꯕ ꯉꯝꯅꯗꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯨꯡꯗ ꯇꯨꯔꯤꯖꯝꯒꯤꯗꯃꯛ ꯌꯥꯝꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯗ ꯎꯠꯇꯔꯈꯟꯗꯁꯨ ꯀꯨꯝꯁꯤ ꯑꯁꯤ ꯆꯥꯔꯙꯥꯝ ꯈꯣꯡꯆꯠ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯊꯥ 1 ꯃꯈꯥꯏ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯂꯥꯈ 9 ꯍꯦꯟꯅ ꯀꯦꯗꯔꯅꯥꯊ ꯙꯥꯝꯗ ꯂꯥꯛꯈ꯭ꯔꯦ꯫ 2018ꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯃꯤ ꯂꯥꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ꯫ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯣꯡꯖꯨꯊꯥꯗ ꯐꯖꯕ ꯂꯩꯕꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯏꯕ ꯆꯠꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯖꯕ ꯌꯦꯡꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯈꯪꯅꯅꯕꯒꯤꯗꯃꯛ ꯇꯨꯔꯤꯖꯝꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯖꯔꯕ ꯅꯣꯡꯖꯨꯊꯥ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯋꯥꯈꯜ, ꯑꯅꯧꯕ ꯏꯅꯣꯠ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯣꯒꯁꯠ ꯊꯥ ꯑꯁꯤꯅ ꯚꯥꯔꯠ ꯊꯥꯗꯣꯛꯎ ꯏꯍꯧꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯅꯤ꯫ ꯃꯌꯥꯝꯅ ꯑꯣꯒꯁꯠ 15ꯒꯤ ꯊꯣꯏꯗꯣꯛꯄ ꯊꯧꯔꯥꯡ ꯇꯧꯍꯟꯅꯤꯡꯏ꯫ ꯅꯤꯡꯇꯝꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕ ꯑꯅꯧꯕ ꯃꯑꯣꯡ ꯊꯤꯁꯤ꯫ ꯑꯣꯒꯁꯠ 15 ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯣꯏꯍꯟꯁꯤ꯫ ꯑꯃꯔꯣꯝꯗ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯅꯣꯡ ꯆꯨꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝ ꯑꯃ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯅꯪꯂꯤ꯫ ꯏꯆꯥꯎ ꯅꯪꯂꯕ ꯃꯤꯌꯥꯝꯗ ꯑꯩꯍꯥꯛꯅ ꯊꯥꯖꯕ ꯄꯤꯖꯔꯤ꯫ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯔꯥꯖ꯭ꯌ ꯁꯔꯀꯥꯔꯒ ꯈꯨꯠꯁꯝꯅꯔꯒ ꯑꯋꯥꯕꯁꯤꯡꯕꯨ ꯇꯦꯡꯕꯥꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯤꯚꯤ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯅꯣꯡꯒꯤ ꯃꯥꯏꯊꯣꯡ ꯑꯃꯈꯛꯇ ꯎꯏ: ꯏꯁꯤꯡ ꯏꯆꯥꯎ, ꯏꯁꯤꯡ ꯊꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ꯫ ꯅꯣꯡꯖꯨꯒꯤ ꯑꯇꯣꯞꯄ ꯃꯥꯏꯊꯣꯡ ꯑꯃꯁꯨ ꯂꯩ: ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯕ ꯂꯧꯃꯤ, ꯎꯆꯦꯛꯁꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ, ꯐꯖꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤ, ꯑꯁꯪꯕ ꯐꯤꯖꯣꯜ ꯁꯦꯠꯂꯕꯤ ꯃꯥꯂꯦꯝ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯅꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯌꯥꯝ ꯀꯣꯏꯕ ꯆꯠꯂꯤ꯫ ꯅꯣꯡꯅ ꯍꯛꯆꯥꯡ ꯇꯦꯛꯈꯠꯍꯜꯂꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯅꯣꯡꯖꯨꯊꯥ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯅꯤꯖꯔꯤ꯫
mayam hakchang phanasu leiba oisanu nungsiraba ireipakchasing man ki baat asi karam haina hausige kadaida loisige haiba khanbada yamna wajai adum oinamak matamgi akaknaba lei tha ama ngairaba tungda amuk lakchage amuk unasi tha amasida wafam kaya paudambirau lakadoriba man ki baat ki thauramda mayambu saruk yahannaba honajage aduga naharol maruf singda kui sangdamnaba si soidana yawngnanaba amukka hanna ningsingjari Siri Harikota chatpagi kudong chaba si manghan biganu mayambu hanna hanna thagatjari khurumjari